البقرة की आयत नंबर 219 أعوذ بالله من الشيطان الرجيم بسم الله الرحمن الرحيم والمطلقات يتربصن من أنفسهن بأنفسهن ثلاثة قروء ولا يحل لهن أن يكتمن ما خلق الله في أرحامهن إن كنا يؤمن بالله واليوم الآخر وبعولتهن أحق بردهن في ذلك إن أرادوا إصلاحا ولهن مثل الذي عليهن بالمعروف وللرجال عليهن درجة والله عزيز حكيم खाइनरबा नुपी सिंगना ओइगदबनी मसागिदमक थागे खाइनरबा नुपी सिंगना ngaigदबनी मसागिदमक थागे खोंकाप अहुमगी मतम आप इदत फंबदुनी था इसे था फाद्रिङैदा लाकेरा था हेलगा लाकेरा खोंकाप अहुम ngaigदब अदुगा मखोइदा मसी अयाबा नत्ते मदुदी मखोइना लोसिनबा अल्लाहना मखोइगी गर्भसिंगी मनुंगदा सेंबिखिबा अदुबु मखोइना अल्लाहबु अमसुंग अरोइबा मिटपु थाजबा ओइरबदि माना थुना काइना हनिंगना थुना मयुमदा चनिंगना नुपादो थादोनिंगना लोसिनबा यारोयबा मबुक मनुंगदा गर्भ यावरदि यावेना हाइगदा किसी मतलब जी मुझे अमल को ले जाओ और तो को भावा अदु लोसिलोइदबनिमा इमान वाला ओइरदि याम मरु ओइबनिको अदुगा मखोइगी मपुर ओइबसिंगना ख्वाइदगी हेना हक लैबनी मखोइबु हन्ना लौसिनबगी हाइरिबा मतमदुगी मनुंगदा हाइरिबा मतमसे इद्दत सिगी मनुंगदा इदत फमिसे सिदने मखोइगी मपुर ओइबना ख्वाइदगी हक ओइबा हंजिनबदा लौजिनबदा मी अतैदा वा ngangbा यादे मखोइना यासिन्नजबा पामलबदी जिरै मखोइ मान इदतुइ मनुंगदनिको अदुगा मखोइगिसु नुपीसिंगदुगिसु मानना हक लैबनी मखोइगी निपासिंगदुगी मथक्ता मरम चाना नुपीदुगिसु हक ओयबा हानै निपादु हेना अदुबु निपासिंगनदी मखोइदगी थाक वांगी अल्लाहदि पंगलबनी सिंगबनी नुपीसिंगदुरगी साउदोरमी अदरगी अमना नेपादुना हंजिनिंगना हाइरुराय नुपी पामदा अदोइदि अमबका साउदोरमी मा लाए लाए चलुनु हाइरुनु यारुनु अना तंगदोरमी सि फजबा पारानी तंगदोरसि युम सिंगसिदा अदुना अखोइ इमान वाला ओइरिब्रा ओइदब्रा अल्लाहगे हकाम सि चथरिब्रा हाइबदु अखोइगे सोसाइटी सिरा अदुम सिरा खनथबिए खाइनबा हाइबसे अनि रक्तनी खाइनबा हाइबसे पुंसिगी ओइना अनि रखक्तने तलाक अनि हाइबा नते तलाक अनि हाइबा अहुन हाइबदु वानते बला खाइनबा हाइसे हौसा सुन खाइनसे इदक लोइसिलगा अहुन लगदुदि अहुन लसु करदि याद्रे खाइनबा याद्रे अलौबा याद्रे अदुदगिदी थम्मु नुपीदुबु फजबा मोंगदा नत्रगा थादोखो माबु अरूबा लिचत का लोइना अरूबा लिचत का लोइना अदोदी अहुमनो सोरपसे अहुमनो सोरपसे तवदो फरसि करिनो खाम थंबामा अंजिन बिदुने हासी आंतबासी अदेगी थादोखे बामा अदुगा नखोइना मखोइदा पीखिबा अदुगी मेहरनागी खजिक फाव नखोइना हंदुना लौबसी नखोइदा अयाबा नत्ते सेम लौनबनी
ꯂꯧꯔꯣꯏꯗꯕ ꯄꯣꯠꯇ ꯂꯧꯅꯕꯒꯤ ꯍꯣꯠꯅꯗ꯭ꯔꯣ ꯅꯨꯄꯥꯔꯣꯝꯅꯁꯨ ꯂꯧꯅꯕ ꯅꯨꯄꯤꯔꯣꯝꯅꯁꯨ ꯄꯤꯍꯧꯗꯅꯕ ꯂꯧꯍꯧꯅꯕ ꯑꯅꯤꯃꯛ ꯃꯨꯟꯅꯕꯅꯦ ꯑꯌꯥꯝꯕ ꯁꯤꯒꯤꯁꯦ ꯑꯃ ꯑꯌꯥꯕ ꯅꯠꯇ꯭ꯔꯦꯀꯣ ꯁꯤ ꯑꯌꯥꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯑꯜꯂꯥꯍꯒꯤ ꯑꯌꯥꯁꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯂꯣꯠꯁꯤꯜꯂꯤꯉꯩꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯀꯥꯏꯅ ꯅꯤꯡꯗꯗꯅ ꯀꯥꯏꯅ ꯅꯤꯡꯗꯦꯅ ꯍꯥꯏꯗ꯭ꯔꯥ ꯀꯥꯏꯅ ꯅꯤꯡꯗꯕ ꯅꯨꯄꯤꯗꯣ ꯑꯩ ꯀꯥꯏꯅꯗꯦ ꯍꯥꯏꯗꯦ ꯍꯥꯏꯕ ꯃꯥꯅ ꯀꯥꯏꯅꯗ꯭ꯔꯗꯤ ꯄꯩꯁꯥꯗꯨ ꯇꯤꯡꯗ꯭ꯔꯦꯗꯅ ꯅꯨꯄꯤꯗꯨ ꯇꯤꯡꯍꯜꯂꯦꯗꯅ ꯑꯗꯨꯅꯤ ꯍꯟꯕꯁꯦ ꯑꯗꯨ ꯏꯂꯥꯅ ꯍꯥꯏꯅ ꯄꯨꯔꯣ ꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯗꯨ ꯇꯥꯅꯕ ꯇꯣꯛꯑꯗꯤ ꯅꯨꯄꯤꯅ ꯄꯩꯁꯥ ꯇꯤꯡꯉꯤꯗꯅ ꯑꯗꯨꯗꯨꯅꯤ ꯂꯧꯕꯁꯦ ꯑꯗꯨꯁꯨ ꯂꯧꯗ꯭ꯔꯁꯨ ꯌꯥꯎꯔꯛꯈꯤꯅꯦ ꯑꯗꯨ ꯂꯣꯏꯅ ꯑꯌꯥꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯆꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯈꯣই ꯑꯅꯤꯗꯨꯅ ꯀꯤꯖꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯜꯂꯥꯍꯅ ꯂꯦꯞꯄꯤꯕ ꯄꯥꯡꯈꯩꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯦꯞꯄ ꯉꯝꯃꯔꯣꯏꯅ ꯍꯥꯏꯅ ꯀꯩꯗꯧꯗ꯭ꯔꯒꯗꯤ ꯃꯕꯥꯅꯤ ꯈꯥꯏꯅꯕ ꯂꯧꯊꯣꯛꯄꯗꯨ ꯌꯥꯏꯑꯕ ꯅꯨꯄꯤꯗꯨꯅꯁꯨ ꯈꯥꯏꯅꯒꯦ ꯌꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯤꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯞꯆꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯣꯁ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯅ ꯅꯨꯄꯤꯗꯨꯅ ꯃꯗꯨꯅ ꯃꯦꯍꯔꯅꯥꯗꯨꯅ ꯃꯁꯥꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯖꯕꯗ ꯅꯨꯄꯤꯗꯨꯅ ꯊꯥꯗꯣꯛꯄꯗ ꯅꯨꯄꯤꯗꯨꯅ ꯑꯩ ꯊꯣꯛꯆꯔꯒꯦ ꯅꯤꯄꯥꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯁꯣꯛꯑꯅꯤ ꯅꯤꯄꯥꯁꯤ ꯏꯃꯥꯟ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯥꯡꯒꯅꯤ ꯈꯟꯗꯅ ꯑꯣꯂꯥꯠ ꯐꯔꯔꯣꯏ ꯃꯥꯒ ꯄꯥꯅꯕ ꯑꯩ ꯋꯥꯔꯅꯤ ꯑꯅ ꯑꯩ ꯃꯦꯍꯔꯅꯥ ꯍꯟꯗꯣꯛꯆꯔꯒꯦꯅ ꯊꯣꯛꯆꯈ꯭ꯔꯗꯤ ꯒꯨꯅꯥ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅꯁꯨ ꯀꯥꯏꯅꯕ ꯌꯥꯏꯀꯣ ꯁꯤ ꯈꯪꯍꯧꯔꯣ ꯃꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯅꯤ ꯃꯈꯣꯏꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯀꯅꯨ ꯁꯤ ꯄꯥꯡꯈꯩ ꯑꯃ ꯖꯥꯠꯂꯤꯃꯤ ꯀꯥꯅꯨꯟꯅꯤ ꯁꯤ ꯀꯥꯅꯨꯟꯅꯦꯕ ꯁꯤ ꯂꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯔꯛꯈꯤꯅꯤꯌꯦ ꯑꯗꯨ ꯀꯨꯔꯥꯟꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡ ꯂꯥꯟꯊꯣꯛꯂꯕ ꯃꯈꯣꯏꯗꯣ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯔꯦ ꯁꯤ ꯄꯥꯡꯈꯩꯁꯤꯡꯁꯤ ꯂꯥꯟꯊꯣꯛꯄ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯎꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯉꯣꯟꯗꯗꯤ ꯏꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯑꯊꯣꯛꯄꯁꯤꯡꯁꯤ ꯎꯕꯗꯗꯤ ꯑꯝꯐꯥꯎ ꯆꯠꯅꯕ ꯎꯗꯦ ꯑꯝꯇ ꯇꯧꯕ ꯎꯗꯦ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯄꯤꯗꯨꯕꯨ ꯅꯤꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯈꯥꯏꯅꯔꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯑꯅꯤꯔꯛꯁꯨ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯛꯀ ꯅꯤꯀꯥ ꯁꯣꯜꯂꯛꯇꯅ ꯂꯧꯁꯤꯟꯗ ꯂꯩꯔꯦ ꯑꯍꯨꯝꯂꯛ ꯁꯨꯕꯁꯨ ꯈꯥꯏꯅꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯃꯛ ꯑꯌꯥꯕ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯁꯤ ꯇꯂꯥꯛ ꯑꯍꯨꯝꯂꯛ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯃꯄꯨꯟꯁꯤꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕꯁꯤ ꯈꯥꯏꯅꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯌꯥꯕ ꯂꯩꯇ꯭ꯔꯦ ꯍꯟꯖꯤꯟꯕꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯐꯝꯁꯦ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯕ ꯑꯃꯨꯛꯁꯨ ꯀꯥꯏꯅꯈ꯭ꯔꯕ ꯑꯃꯨꯛꯁꯨ ꯀꯥꯏꯅꯈ꯭ꯔꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯈꯥꯏꯅꯕꯗꯤ ꯈꯥꯏꯅꯔꯒ ꯍꯦꯛꯇ ꯇꯣꯛꯈꯤꯕꯗꯨ ꯅꯠꯇꯦ ꯈꯥꯏꯅꯔꯒ ꯇꯂꯥꯛ ꯏꯗ ꯂꯣꯏ ꯁꯨꯔꯕ ꯃꯇꯨꯡꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯗ꯭ꯔꯤ ꯐꯥꯎ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕ ꯅꯤꯄꯥꯗꯨꯅꯁꯨ ꯄꯥꯝꯗꯗꯅ ꯀꯥꯏꯅꯔꯛꯑ ꯃꯇꯨꯡꯗ ꯍꯂꯥꯜ ꯑꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨ ꯑꯩ ꯂꯥꯞ ꯂꯩꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯀꯣꯟꯕꯒꯤ ꯅꯤꯄꯥꯗꯨꯅ ꯃꯥꯕꯨ ꯈꯥꯏꯅꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯇꯣꯞꯄꯗ ꯄꯥꯜꯂꯨꯕ ꯍꯥꯏꯁꯤꯁꯨ ꯄꯥꯜꯂꯨ ꯅꯨꯄꯥꯗꯨꯅ ꯃꯥ ꯈꯥꯏꯅꯕꯒꯤ ꯗꯔꯀꯥꯔ ꯂꯥꯛꯄꯅ ꯈꯥꯏꯅꯕ ꯅꯪ ꯅꯝꯗꯅ ꯈꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯁꯤ ꯃꯥꯁꯨ ꯌꯥꯅꯗꯗꯅ ꯈꯥꯏꯅꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯥꯏꯅꯕ ꯍꯥꯏꯕ ꯅꯠꯇꯕ ꯆꯞ ꯆꯥꯅ ꯃꯥꯅ ꯈꯥꯏꯅꯕ ꯑꯗꯨꯗꯤ ꯈꯥꯏꯅ ꯃꯇꯨꯡꯗ ꯗꯣꯁ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯖꯕꯗ ꯑꯃꯛꯀ ꯅꯤꯀꯥ ꯁꯣꯟꯕ ꯌꯥꯔꯦ ꯍꯥꯟꯅꯩ ꯅꯤꯄꯥꯗꯨꯒ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯞꯆꯕ ꯉꯝꯒꯅꯤ ꯈꯟꯖꯔꯕꯗꯤ ꯁꯤꯁꯨ ꯁꯔꯠ ꯑꯃ ꯌꯥꯎꯔꯤ ꯍꯟꯖꯤꯟꯕ ꯅꯠꯇꯦ ꯅꯤꯀꯥ ꯁꯣꯟꯕ ꯃꯔꯤꯔꯛ ꯁꯨꯕ ꯁꯣꯟꯕ ꯇꯥꯔꯦ ꯁꯤꯗ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯗꯣ ꯑꯜꯂꯥꯍꯒꯤ ꯀꯥꯅꯨꯟꯁꯤꯡꯗꯣ ꯂꯦꯞꯆꯕ ꯉꯝꯖꯒꯅꯦꯅ ꯈꯜꯂꯗꯤ ꯍꯥꯏꯔꯤꯃꯤ
ꯁꯔꯇꯅꯤ ꯁꯤ ꯍꯦꯛꯇ ꯃꯥ ꯍꯥꯟꯅꯩ ꯅꯤꯄꯥꯗꯨ ꯄꯥꯝꯃꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯄꯗꯨ ꯅꯠꯇꯦ ꯑꯁꯣꯝꯗꯁꯨ ꯀꯥꯏꯅꯔꯕꯅꯤ나 ꯍꯧꯖꯤꯛ ꯍꯧꯔꯛ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯅꯠꯇꯦ ꯅꯠꯇꯕ ꯃꯈꯣꯏꯁꯤꯅꯤ ꯑꯜꯂꯥꯍꯒꯤ ꯄꯪꯈꯩꯁꯤꯡ ꯑꯜꯂꯥꯍꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯤꯕ ꯑꯈꯪꯕ ꯃꯤꯁꯤꯡꯗ ꯁꯤ ꯑꯈꯪꯕ ꯃꯤꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ ꯑꯂꯤꯝꯗ ꯅꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯈꯥꯏꯅꯔꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯀꯛꯅꯕ ꯃꯇꯝꯗꯨ इद्दत की मतमदु सुरक्लबा अदु ओइरबदी मखोइबु थम्मु फजब मोंगदा नत्रगा थादोखो मखोइबु फजब मोंगदा सिदाम का तलाक की मतंग दु फजन कुपना अल्लाह ना हायरे इद्दत सिसु मतम सुजिल्ले नुपी सिनिपाई मियुमदा थमदोर नत्रो मतम सुजिल्ले अदुरसुमा हंजिन्नबा निपादुरा यारियबा फजब मोंगदा बबानी यानदा लैनरगेरा फजब मोंगदा सलहन खिगेरा सिदा फौदा यारियबा नद्र मोइ थादोखो फजब मोंगदा फाजिनदुना थमगनु मखोइबु मखोइदा अवाबा ओइहन्नबा अमदी नखोइना ngमखै लांथोकनबा मसी ओट नैगे फाजिन खिगेदा याइग्रा हाइजिलगा यारे लौरदा मिग्रा हाइजिला थमखिगेना अदु कारणदु यारोय अदु कारणदु यारोय कनागुंबना मदु तौरबा माना सोयदनमक लालहंजरबनी मसाबु लौगनु अल्लाहगे आयातसिंगबु फगी ओइना राय ग्रिमिंगे फगी ओइन लौगनु फगी ओइन लौगनु निंगसिंगो अल्लाहना नखोइबु चानबीबदु अमसुंग अल्लाहना नखोइदा थादबी रखिबदु लाइरिक अदुदगी अमसुंग ज्ञान लौसिंगदु ते लाइरिक सि ज्ञान लौसिंगनी थारैबा आयातसिंगसे सिगसे निंगसिंगो मदुना अल्लाहना नखोइबु तंबीबदु सिगी लाइरिक सिना ज्ञान लौसिंग तंबीरिसे अल्लाह बुकियो अदुगा खंगु अल्लाह बुकियो अल्लाह बुकियो अदुगा खंगु अल्लाह दे पोट खुदिंग मकु खंगबनी सिग सिरै तमगदा बगनागुंबा इस्लाम धर्म चक्के न हैरदी चपचाना ई अल्लाह दे ईमान पुरक्के आखिरत थाजगे न हैरदी सिगे लारिक सिरै ज्ञान लौसिंग लौरगा चथगदा वन कुम ताय अदुना नते मियोय मने सेम्बा माने सत्य अरे वहाँ तो सब पुण्य से ना रिबिनी काउ ना रिबिनी लाउना रिबिनी से तक किसी से फोन तो से मोर बिदु आया तो खंग दब नत्रगा आया तो लोसिन बम ओइदोइम अदुगा नखोइना नुपीसिंगबु खाइनरबदा अदुगा मखोइना मखोइगी अकक्नबा मतमदु इद्दत की मतमदु सुख्रबदा मखोइदा थिंगनु मखोइना लुहोंगजबदा हंजिनजबदा मखोइगी हानगी मपुरोइबा सिंगदा इदम को मयक सेंद्रा वखल ले जनपी ले सु नको वकाय तो दना हंजिनदर करती मामा पावबा गार्जियन ओइदुना नत्र ले काय ले कोना हंजिनदर तवगनो नाम गनो ले अल्लाह याद तबने अल्लाह याद तब पानी मोम पानी मखोइना यानजरबदा मखोइ मसेलगी मरक्ता फजब मोंगदा मसी पाउमेननी नखोइगे मनुंगदगी अल्लाहबो अमसुंग अरोइबा नुमिपु थाजब मीदा सिगिसि थाजब मीदनी सि थबकसि चंगदौरिसि थाजद मीददी चंगरोइदो अखोइना हंदै चंगददा लेरमिसि गरम मोंगदनो लेरिसि अदुम खंग थाजरे अखोइ कलमा सोलमेन लोलि मीदु सिगी पाउमेन सि लौरिब्राबा सि लौरदि अदुम कलमादु चुम्मे सि लौबे यारे नतरदि नसामदनि लेरिसि काना बनते नखोइगे दमक मदुना हेन फबनी अमसुंग हेन सेंगबनी अल्लाह दे खंगबनी नखोइदि खंगदबनी हुजि हाइ खैबा अल्लाह की पाउमेन से सिगिसिना अखोइगे इमान वालाई दमकते हेन फै सेंग हैबा
Allah na khange podo koi khangde mong si Allah hai si aina tai ko mong su ki mong de ko sa sadra ba ado bola akai ba akai na ama ma la kan ye na na ko ni kai ba kai de ye la kan hena lum mapsin ven warap sing ba hai si no do an tai si mama sing na khom in gadabani makhoi gi macha sing bu chahi ani mapung phana khom pithappa gi matamdu mapung phahan ba pamjaba singna na haji sa hai re te angang gi mata yaure se adum sida sengna yaure me khoina tafsir do bai darkar leite angang dugi mapa du na makhoi da mama sing du da chengjel pi gadabani kharcha ta gadabani ko masa mama ga masa anga pe ko khajo de ni hai to tara se makhoi gi mafi thon gadabani phajaba mawngda angang dugi su mama dugi su ko kana amatta da polum nal loidabani magi ngamjaba changdagi henna awa ka mamal kai chathang ba chathang man bi dawler case ka dawler ji si darkar ho je uska higher than le bi ga da bana ba du jo polum di mana ngamjaba du khom khai bi pau gi mama du gi su kala masa yo ku adu su nipa du na ngamjaba du adre hengat nan nan ba yade mana ngamba du ni harisi nami men ay ko ba la am bi wana ji ba du ma haysiyat ki sigi se maru oina si hairisi mona nal loidabani animakta nal loidabani harisi khaina raba matungi ne ba kana ma tu khaina matungi loni adubu aina sum hainingi si sidadi ekoi siradi khaina dringai da nalle me chingjao nupi dun su nipa dun su nupi da nan khaina re khaina na matungi lone ba hairisi maru oina angang yo pai si ko na du kana ne ko na la ka me du boye ba chumme ba in hairisi si adugi lone ba hairisi adu idu ekoi siradi mana ngamjabi thakta ne ba hairisi tawno hairisi nipa dugi shakti gi manung da tawno haibne ba ekoi siradi khaina dringai da nan khaina ye himni da in hairisi ba du shakti le ta su nam namne nam maku bogoi ne bogoi ku bogo adu duna imai mangang gi bodu laudaba adu tawdaba adrai nipa du di somda huran ba chen gadra ma lak ba phoi ba chen gadra pu gadra dai kai na sing kun tap rak pa kang di ba le bi mi wahan ba tawroi da bani mama amasung macha gi damak amasung mapa busu macha gi damak mama da suna loi da ba haloi da ba mapa da su aduga mapa du na sirabadi mapa gi waris ki mathakta su man nai hoji ki kari si daita si mapa du sikhren khallo hoji mama du gi macha du kharcha hundor si man nipa du gi waris le hori da mari mata mokhoi mathakta daita hoine mapa du gi thodanga aduga makhoi ani na khom khaidok ninglaba makhoi ani na yana jaduna khannaraba matungda aidi matam du yodringai da maduda dos leite makhoi ani da aduga karigumba nakhoina yokchabi amada khom ilhanba pamjaraba nakhoi gi nacha singbu maduda dos na leite nakhoi da khom khari ko tangi yodine na khado ko da ka amu da khado asu yai munanatte adurage amana atopam da pitha asu gunanatte atopa da pithak na idna paisa piraga Saudi Arab tadi sanarami nupi market ta la eme market ta angang khom pithak pai nupi su market ta gi lainari khannari hojina chawkhot lamina science na mem putho edna haw ba sangom angang gi nakhoina pirabadi yok chabi singduda nakhoina pigadabadu phajaba mongda Allah bu kiyo amasong khango Allah di nakhoina tawribadu ubani mamai da ayasingi mamai khuding da dum haidra Allah bu kiyo Allah bu nakhoina iman burak labadi hairi se Allah udamnate chapchana sir hais mai to hom pidak pai phe aur me chahi masing numit masing kharcha gi adu gi ada gi kanun se mem yaur mi si yauna fazal sadona haira phira su amakai khoina ha fikade engkida mi ngai ko adu artha du sane no jul engkida mi hidaya putra o sani putra o kiwana te me da lan na se ni kiwana te to do kiwana na se ai ba ni ro ma du nai ba ha ti no ai nang nam ba du ni nai
ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯅꯨꯄꯤꯁꯤꯡ ꯊꯅꯝꯂꯒ ꯁꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯉꯥꯏꯒꯗꯕꯅꯤ ꯃꯈꯣꯏ ꯃꯁꯥꯒꯤꯗꯃꯛ ꯊꯥ ꯃꯔꯤꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯊꯥ ꯃꯔꯤꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯊꯥ ꯃꯔꯤꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯁꯤ ꯐꯧꯁꯤ ꯃꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯛꯈꯤꯕ ꯃꯇꯝꯗꯨ ꯁꯨꯔꯕ ꯃꯇꯝꯗ ꯗꯣꯁ ꯂꯩꯇꯦ ꯅꯈꯣꯏꯗ ꯃꯈꯣꯏꯅ ꯃꯁꯥꯒꯤꯗꯃꯛ ꯇꯧꯅꯤꯡꯕ ꯇꯧꯖꯈꯤꯕꯗ ꯍꯥꯏꯗꯤ ꯂꯨꯍꯣꯡꯖꯈꯤꯕ ꯐꯖꯕ ꯃꯑꯣꯡꯗ ꯑꯜꯂꯥꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎ ꯐꯪꯕꯅꯤ ꯁꯤꯒꯤ ꯊꯥ ꯃꯔꯤꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯁꯤꯒꯤ ꯊꯥ ꯃꯔꯤꯒ ꯅꯨꯃꯤꯠ ꯇꯔꯥꯅꯤꯁꯤ ꯁꯤꯗꯤ ꯃꯥ ꯄꯥꯟꯕ ꯌꯥꯗꯦꯕ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯄꯥꯟꯕ ꯌꯥꯗꯦ ꯅꯤꯀꯥ ꯁꯣꯟꯕ ꯌꯥꯗꯦ ꯄꯨꯔꯥ ꯍꯔꯥꯝ ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗꯤ ꯃꯥ ꯍꯥꯟꯅꯒꯤ ꯅꯤꯄꯥꯗꯨꯒ ꯂꯩꯅꯕꯒꯨꯝꯕꯅꯤ ꯁꯤ ꯈꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯏꯃꯨꯡꯗꯨꯗ ꯑꯗꯨꯝ ꯂꯩꯒꯗꯕ ꯐꯖꯅ ꯃꯋꯥ ꯌꯦꯡꯕ ꯌꯥꯗꯦ ꯁꯣꯛꯄ ꯌꯥꯗꯦ ꯁꯤ ꯏꯁꯂꯥꯝꯗ ꯂꯩꯇꯦ ꯀꯩꯁꯨ ꯑꯁꯤꯗꯤ ꯀꯥꯇꯨ ꯀꯔꯟ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯁꯦꯝꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯩꯇꯥꯟꯅ ꯃꯋꯥꯗꯨ ꯏꯔꯨꯕ ꯐꯥꯎ ꯌꯥꯏ ꯃꯋꯥꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯖꯟꯅꯠꯇꯁꯨ ꯂꯩꯅꯗꯧꯔꯤꯕ ꯑꯐꯕ ꯑꯣꯏꯔꯗꯤ ꯐꯠꯇꯕ ꯗꯨꯖꯛꯇ ꯂꯩꯗꯧꯔꯤꯕ ꯃꯋꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯔꯨꯕꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯂꯨꯕꯅ ꯀꯅꯥꯅ ꯍꯦꯟꯅ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯃꯇꯨꯗꯨꯅ ꯃꯥꯏ ꯃꯋꯥꯗꯨ ꯏꯔꯨꯕꯁꯤ ꯑꯁꯤꯕꯁꯤ ꯁꯤꯗ ꯀꯔꯝꯕ ꯃꯤꯅ ꯍꯦꯟꯅ ꯐꯒꯗꯃꯣꯕ ꯂꯨꯕꯁꯤ ꯃꯤ ꯑꯇꯣꯞꯄ ꯂꯨꯕꯒ ꯃꯐꯤ ꯐꯧ ꯐꯤꯖꯣꯟ ꯑꯣꯏꯅꯔꯤꯕ ꯄꯔꯗꯥ ꯀꯨꯞꯅꯔꯤꯕ ꯃꯕꯥꯅꯤꯁꯤ ꯁꯤꯔ ꯃꯇꯨꯡꯗ ꯏꯔꯨꯕꯤꯕꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯤ ꯀꯔꯥꯏ ꯂꯩꯒꯅꯤ ꯑꯗꯨꯝꯕ ꯃꯑꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯜꯂꯦꯕ ꯀꯥꯅꯨꯟ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯀꯣꯛꯄꯤꯕꯗ ꯑꯣꯏꯁꯨ ꯅꯠꯇ꯭ꯔꯗꯤ ꯐꯖꯅ ꯆꯩ ꯆꯥꯅꯤ ꯃꯩꯒꯤ ꯆꯩꯅ ꯀꯟꯕꯗ ꯍꯦꯟꯅ ꯀꯟꯒꯅꯤ ꯍꯖꯔꯠ ꯑꯂꯤꯅ ꯏꯔꯨꯏ ꯑꯗꯨꯒ ꯗꯣꯁ ꯅꯠꯇꯦ ꯅꯈꯣꯏꯗ ꯅꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯖꯕꯗ ꯑꯗꯨꯒ ꯗꯣꯁ ꯅꯠꯇꯦ ꯅꯈꯣꯏꯗ ꯐꯤ ꯈꯔ ꯍꯣꯡꯕꯤꯗꯅ ꯏꯔꯨꯖꯕꯤꯗꯅ ꯇꯧꯕꯗꯨꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯇꯧꯅꯕꯗꯕꯨ ꯑꯗꯨꯗ ꯍꯦꯟꯕ ꯑꯐꯕꯁꯤ ꯀꯔꯥꯏ ꯂꯩꯒꯗꯧꯔꯤꯅꯣ ꯕꯨꯙꯤꯗ ꯂꯧꯁꯤꯡꯗ ꯂꯥꯝꯕ ꯐꯪꯗꯕ ꯀꯥꯅꯨꯟ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯑꯦꯕ ꯑꯜꯂꯥꯍꯅꯁꯨ ꯍꯥꯏꯗꯕ ꯁꯦ ꯑꯜꯂꯥꯍꯅ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥꯅꯤ ꯑꯗꯨꯒ ꯗꯣꯁ ꯅꯠꯇꯦ ꯅꯈꯣꯏꯗ ꯅꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯖꯕꯗ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯍꯧꯖꯤꯛ ꯀꯥꯏꯅꯗꯅ ꯃꯋꯥ ꯂꯩꯈꯤꯗꯕꯒꯤ ꯀꯔꯤ ꯐꯝꯗ ꯂꯩꯔꯤꯗꯨ ꯏꯗꯠꯇ ꯂꯩꯔꯤꯕꯗꯨ ꯂꯨꯍꯣꯡꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯃꯗꯨ ꯂꯣꯠꯁꯤꯟꯖꯔꯕꯁꯨ ꯅꯁꯥꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯃꯨꯔꯦ ꯀꯅꯥꯕꯨ ꯅꯤꯄꯥꯝꯅ ꯏꯪꯒꯤꯠ ꯏꯁꯥꯔꯥ ꯇꯧꯕꯗ ꯀꯩꯁꯨ ꯒꯨꯅꯥ ꯅꯠꯇꯦꯕ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯗꯨ ꯂꯣꯠꯁꯤꯜꯂ ꯊꯝꯒꯦꯁꯨ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯤꯀꯥꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯔꯛꯀꯅꯤ ꯅꯨꯄꯤꯗꯨ ꯄꯥꯝꯃꯛꯀꯅꯤ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯑꯜꯂꯥꯍꯗꯤ ꯈꯪꯉꯤꯃꯗꯅ ꯑꯩꯈꯣꯏꯁꯦ ꯃꯩꯃ ꯅꯪꯅ ꯑꯗꯨꯗ ꯏꯁꯥꯔꯥ ꯇꯧꯔꯨꯕ ꯍꯥꯏꯅ ꯒꯨꯅꯥ ꯑꯣꯏꯅꯤꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯑꯩꯈꯣই ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯔꯛꯀꯗꯕ ꯄꯣꯠꯁꯤꯡ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯍꯟꯈ꯭ꯔꯕ ꯌꯦꯡꯉꯨ ꯀꯨꯔꯥꯟꯁꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯋꯥꯁꯛ ꯇꯧꯅꯒꯅꯨ ꯃꯈꯣꯏꯒ ꯁꯨꯞꯅꯒꯤ ꯅꯈꯣꯏꯅ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯕ ꯅꯠꯇꯅ ꯂꯣꯟꯅ ꯀꯣꯏꯅꯕꯗꯤ ꯌꯥꯔꯣꯏꯕ ꯐꯖꯕ ꯋꯥꯍꯩ ꯑꯆꯨꯝꯕ ꯒꯨꯅꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯍꯩ ꯅꯪ ꯏꯗꯠ ꯁꯨꯔ ꯃꯇꯨꯡꯗ ꯅꯪ ꯅꯤꯄꯥꯗꯨꯅ ꯑꯋꯣꯏꯕ ꯑꯣꯏꯅ ꯅꯤꯄꯥꯗꯨꯗꯩ ꯄꯥꯝꯖꯗ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯂꯥꯒꯤ ꯀꯥꯅꯨꯟꯗꯨ ꯄꯥꯡꯊꯣꯛꯑꯒ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤ ꯍꯥꯏꯕ ꯐꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯗꯤ ꯌꯥꯏꯗꯅ ꯐꯖꯕ ꯋꯥꯍꯩ ꯑꯆꯨꯝꯕ ꯋꯥꯍꯩꯗ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯣꯠꯅ ꯃꯔꯤ ꯊꯝꯅꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯞꯅꯒꯤ ꯅꯈꯣꯏꯅ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯕ ꯅꯠꯇꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯒꯅꯨ ꯀꯛꯈꯤꯕ ꯃꯇꯝꯗꯨꯒꯤ ꯑꯔꯣꯏꯕꯗꯨ ꯌꯧꯗ꯭ꯔꯤ ꯐꯣꯠꯇꯨ ꯂꯦꯞꯅꯕꯗꯤ ꯌꯥꯗꯦꯕ ꯐꯣꯡꯗꯣꯛ ꯐꯖꯕ ꯃꯑꯣꯡꯗ ꯏꯁꯥꯔꯥ ꯇꯧꯅꯕ ꯏꯪꯒꯤꯠ ꯇꯧꯅꯕꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯅꯤꯀꯥꯒꯤ ꯀꯔꯤꯒ ꯂꯦꯞꯅꯕꯗꯨꯗꯤ ꯀꯛꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯈꯪꯉꯨ ꯅꯈꯣꯏꯒꯤ ꯅꯄꯨꯛꯅꯤꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ
ꯑꯜꯂꯥꯅ ꯈꯪꯕꯅꯤ ꯍꯥꯏꯕ ꯁꯤ ꯈꯪꯉꯣ ꯁꯤꯅꯤ ꯀꯤꯒꯗꯕꯁꯤ ꯑꯗꯨꯅ ꯑꯜꯂꯥꯕꯨ ꯀꯤꯌꯨ ꯑꯗꯨꯒ ꯈꯪꯉꯣ ꯑꯜꯂꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯉꯥꯛꯄꯤ ꯍꯩꯕꯅꯤ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ ꯇꯧꯕ ꯇꯧꯒꯗꯕ